ngasi video sidi kari kino haiba mayam title da ubiramani nganam namdoini adu nganam se aisu yamna pamjai adu nganam se akoi maitai singi oinadi yamna pamna chana ba recipe singi manungda amani Kurumjari mathela recipe channel asigi maikai dagi mayam taramna oksari mayam ngasigi video sidi karigino khanglabanina video se haunaba tawjerage aduna mayam video se loiba phawa mideng tabiu nganam gi nga asida leijare asi ngamai asangbi macha duni asi nga se khade aduna asi oina lawre nganam nambada nga yomnabagi yaina do asida leijare ado yaina se leitaba taragadi lada oina namasu yagani habide ai mamangda yaina leitaba matamda lada adum namaga chai adusu yamna hawi ado yaina se leiba taragadi yaina da adum tobiu adudagi yenam leijare yenam se kanagumana hapa yawi haptabusu yawi ado aidi adum happy maramdi yenam sisu maroi makalamanina magisu horen nganam aduda tokano mahawama adum lakani nganam se to nabagi damakta aina sida plate ama lawre hauji nga se hapsan birani hauji ga sida jainam chamasama hapirani adudagi morok chamas tangkhai ama adu morok se yamna hapasu yamna sarasu hawoi aduna morok se chamas tangkhai ama hape adudagi thum chamas ama adudagi asida masala leijare masala se akoi yumda sijinaba ini yensang maroi ama hapiresu yagani adu natraga jira su oina hapiresu yagani hapchan birani aigise chamas ani kumbani hojik asida hangam thau kitang happy gani akogi thau kitang happy basina horen nganam duda manam nusiba mala kani ba si hana phajana mix tawbirani ado asmaina tolaga direct adum nambirasu yare ado hojik asida yenam se hapirani yenam se hapaga amuk topirani nganam se totpa loire hoji yang mana se phajana sidopirani achawa chawa mana se makhala thabirani yang mana se sindokpa loire aduna hojik asida nga se hapsan birani hojik mathak asida mana anitang kupsin birani ko hojik ase phajane yomsan birani hojik asida aluminium gi tawa amanba ma labure sigi mathakta ngasai nganam gi damag yom khibado adu hapsan birani hojik ase gas mathakta thangale adu mai se low flame da thambigani aduga mathakta nung ama nansan bire akogi nganam se namba matam da ko asmaina mapan mapan da saudi se mahi thoga asi se mahi se thokpa loiba phawba thambigani adugi matungda mathak makhaw thopigani digasi mapana pata saubodo lep khre aduna mathak makhaw thopirani ahan bada nung se lok thopirani nganam se mathak makha onduna yaibire hauji yarani aduna lokthokpirani hauji asida aina plate ama laure asida hauji nganam se hapirani
nganam se namba loire ado hawjikta lawthorapagi maikhuga se bangbang kana yamna hawdo mali hawchu hawni mayam su soidana try to biu ngasi gi oina di video se matang asida losinjarage mayam na video sibu loina yengla matungda like to biramu share to biu loina na channel asida anobo oiraga subscribe to birabadi bell button su nambiramu makha taba video ge notification laknabagi damakta ado ngasi gi di loirabanina mathangi video da muk thengnerasi bye bye